ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯑꯁꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯊꯣꯡꯒꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯉꯩꯗꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯨꯕꯤꯒꯅꯤ ꯌꯨꯝ ꯁꯦꯡꯗꯣꯛꯄꯤꯒꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯁꯨ ꯆꯥꯛ ꯊꯣꯡꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯑꯗꯨꯝ ꯂꯣꯏꯈꯤꯒꯅꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯟꯈꯥꯡꯒ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯊꯣꯡꯒꯅꯤ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯗ ꯌꯨꯝ ꯁꯦꯡꯒꯅꯤ ꯐꯤ ꯁꯨꯕꯤꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯁꯨ ꯆꯥꯛ ꯊꯣꯡꯒꯅꯤ ꯑꯩꯈꯣꯏꯅ ꯍꯜꯂꯛꯑꯀꯥꯟꯗ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯑꯁꯦ ꯃꯁꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯝ ꯃꯆꯦꯠꯅꯕ ꯐꯪꯖꯕ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯅ ꯃꯇꯤꯛ ꯁꯪꯗꯕ ꯇꯥꯔꯒꯁꯨ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯅꯠꯇ꯭ꯔꯒ ꯑꯅꯤꯔꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯤꯒꯗꯕꯅꯤ 24 hour ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥꯗ ꯇꯧꯔꯤꯉꯩꯗ ꯃꯁꯥꯁꯦ ꯊꯣꯛꯄ ꯁꯨꯡꯁꯪ ꯁꯪꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅꯁꯨ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯆꯥꯎꯈꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯄ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯞꯇꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯊꯣꯛꯄꯤꯁꯤ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯏꯃꯥꯗꯣ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯏꯃꯥ ꯂꯨꯅ ꯊꯝꯁꯤ ꯍꯥꯏꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯝꯃꯨ